Lisang Sitna Awang Wabagai Signing Club AWS in Sinduna 6A side football tournament 6 village open the closing ceremony. PANGTHOKHRE Thoramasida Sorok Haibam Rajan MLA Lamsang AC Karam Sam MLA Langtaval AC Ketrimayum Komdon former president AWS Yumnam Dasumati former chairperson Imphal West Zilla Parisad Pangsubam Bimola Zilla Parisad Kontha Khabam Laisram Navakumar social activist Salam Lukena Athoy Bamitungden Oina Saruk Yaki Makha Tarakpada Ngasigi final match ta Iron House AWS ina YDC Posang Mam Khunaubu Taruk mga da maiti ba piduna Iron House na final law bangam kibani amadi YDC Posang Mam Khunau na runner up laukirami Manipur da kumbang minari ba community ani di marakta class ama Pokoknya maram orang aikoi matam khara umai harau sana panaba sport nasinba hiram kuding mata aikoi loi namak aikoi amata pangthok na aikoi leram da loinana aikoi gi ipai pusin na thambiram ba aikoi gi manipur ki saktam kai be yaro ba adom da wakhalon mayam singsi aikoi gi youth amadi manipur le ba manipuri jati tongan ba community sing imarat tagi manipur kahan nengda ba adu gomba ai koi di community mayam punamak ai koi adom dane hena ai koi manipur kan madane hena pun nupsan ba thawai option nan lai dana ai koi sigum ba function mayam ri sport ki kari yam ta taw danu le ram badagi handet tagi ai koi sigum ba sport tournament mayam ama lekai club organization mayam na aikoi skamna hona dana ngasi aikoi di tungi jati di yudi orakadori ba chhatra chhatri naron singbu masafana amna healthy oina amadi larik laisuda aikoi hena mangjin thaba du gumba misakama oina na bagi damakta aikoi di manipur di club sangstan mayam amana sigumba tournament kaya ama tawni madugi manungda Awang Wabagai signing club ki member singnasu manipur di tungi jati gi yumbi sem na ba amasong ngasigi narol singna tungi manipur gi laibak